ꯃꯌꯥꯝ MSC ꯆꯦꯅꯦꯜꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯏꯕ ꯕꯥꯏꯀꯤꯡ ꯁꯤꯔꯤꯖꯀꯤ episode 13 ꯃꯌꯥꯝꯗ ꯃꯃꯥꯡꯒꯤ episodeꯁꯤꯡ ꯑꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ episode 12ꯀꯤ ꯑꯔꯣꯏꯕ ꯁꯤꯟꯗꯒꯤ ꯎꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯏꯪꯂꯦꯟꯗꯗ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯕꯣꯛꯅ ꯀ꯭ꯔꯦꯇꯤꯀꯠꯇ ꯂꯥꯟ ꯇꯥꯁꯜꯂꯛꯄꯗꯒꯤ ꯔꯣꯂꯣꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕꯗꯒꯤ ꯔꯦꯒꯅꯔꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯤ ꯈꯔꯒ ꯔꯣꯂꯣꯅ ꯆꯤꯡꯂꯣꯝꯗ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ episode 13 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯔꯣꯂꯣꯅ ꯂꯨꯆꯤꯡꯗꯨꯅ ꯔꯦꯒꯅꯔꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯁꯤꯒꯤ ꯍꯣꯏꯁꯤ ꯃꯐꯝ ꯑꯃꯗ ꯄꯨꯔ ꯂꯥꯛꯂꯤ ꯔꯣꯂꯣꯅ ꯍꯧꯖꯤꯛ ꯈꯥꯡꯄꯣꯛꯁꯪꯒꯨꯝꯕ ꯑꯃ ꯎꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯤ ꯑꯁꯂꯣꯛꯅ ꯃꯐꯝꯁꯤ ꯌꯥꯝꯅ ꯃꯣꯠꯄ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯛꯂꯤ ꯔꯣꯂꯣꯅ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯀꯗꯧꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯑꯁꯂꯣꯛꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯤ ꯃꯐꯝꯁꯤꯗꯤ ꯌꯥꯝꯅ ꯃꯣꯠꯂꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯤꯇꯪ ꯅꯥꯟꯕ ꯃꯐꯝ ꯑꯃ ꯊꯤꯁꯤ ꯃꯌꯥꯝꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯥꯏꯔꯛꯂꯤ ꯔꯣꯂꯣꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯔꯤꯉꯩ ꯕꯣꯛꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯍꯤꯡꯉꯣꯏ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯔꯣꯂꯣꯁꯤ ꯁꯒꯣꯜꯁꯤ ꯆꯤꯡꯖꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯌꯥꯝꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯝ ꯏꯟꯅꯔꯤ ꯁꯤꯒꯤꯅ ꯏꯁꯂꯣꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯁꯥ ꯄꯥꯡꯗꯕ ꯑꯋꯥꯕ ꯃꯇꯝ ꯍꯥꯏꯗꯣ ꯊꯣꯛꯄꯅꯅꯤ ꯃꯇꯝ ꯈꯔ ꯈꯥꯡꯂꯕ ꯃꯇꯨꯡ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ ꯅꯪꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯈꯔ ꯈꯥꯡꯕ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯤꯡꯊꯧꯕꯣꯛꯅ ꯀꯦꯇꯤꯀꯠꯀꯤ ꯍꯤꯡꯍꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯑꯦꯅꯥꯎꯟꯁ ꯈꯔ ꯇꯧꯔꯤ ꯕꯣꯛꯅ ꯀꯦꯇꯤꯀꯠꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩ ꯏꯁꯥꯃꯛ ꯒꯣꯠꯂꯦꯟꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯤꯡꯅ ꯕꯣꯛ ꯀꯧꯏ ꯉꯁꯤꯗꯒꯤꯗꯤ ꯀꯦꯇꯤꯀꯠꯀꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯗ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯕꯨ ꯑꯣꯠꯀꯦ ꯅꯩꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯃꯒꯤ ꯑꯆꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯤꯡꯕꯗꯒꯤ ꯇꯧꯕꯅꯤ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯔꯦꯒꯅꯔꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯊꯨꯒꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯅꯣꯡꯆꯨꯞꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯒꯣꯠꯂꯦꯟꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯒꯅꯔꯗ ꯗꯟꯗꯤ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯑꯩꯅ ꯅꯈꯣꯏꯗꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯗꯤ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯅꯈꯣꯏꯒꯤ ꯀꯦꯇꯤꯀꯠꯁꯤꯁꯨ ꯐꯖꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯌꯦꯡꯁꯤꯟꯒꯅꯤ ꯃꯁꯤꯗ ꯑꯩꯅ ꯂꯦꯞꯄꯛꯄ ꯐꯤꯔꯦꯞꯇ ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯂꯦꯞꯄ ꯐꯤꯔꯦꯞꯇꯨꯅ ꯑꯔꯣꯏꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯔꯦꯒꯅꯔꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯔꯣꯂꯣꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯗꯨꯒꯤꯗꯃꯛ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯔꯦꯒꯅꯔꯒꯤ ꯃꯤꯡ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤꯁꯨ ꯔꯦꯒꯅꯔ ꯀꯧꯕ ꯃꯤꯡ ꯑꯁꯤ ꯃꯨꯠꯊꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧꯕꯣꯛ ꯑꯁꯤ ꯔꯦꯒꯅꯔ ꯍꯣꯏꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯕꯣꯛꯇ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯪꯂꯤ ꯕꯣꯛꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯏ ꯍꯥꯏꯔꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪꯒꯤ ꯅꯊꯛꯇ ꯏꯒꯜ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤ ꯕꯣꯛꯅ ꯎꯆꯦꯛ ꯑꯗꯨꯗꯤ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯕ ꯎꯆꯦꯛ ꯑꯃꯅꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤꯗꯁꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯁꯈꯤꯅꯥꯁꯤ ꯑꯐꯕ ꯁꯈꯤꯅꯥꯅꯦꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯅ ꯑꯩꯒꯤꯁꯤꯁꯨ ꯑꯐꯕ ꯁꯈꯤꯅꯥ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯍꯪꯀꯠꯂꯝꯃꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯍꯣꯏ ꯑꯐꯕꯕꯨꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯊꯛꯇ ꯄꯥꯏꯔꯤꯕ ꯏꯒꯜ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯕ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯈꯨꯕꯥꯛꯇ ꯂꯦꯛꯑꯝꯂꯒ ꯆꯠꯈꯤꯕ ꯑꯁꯤ ꯕꯣꯛꯁꯨ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯠꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯁꯤꯒ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯍꯟ ꯑꯃꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯕꯗꯤ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃꯛ ꯂꯧꯁꯜꯂꯛꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯂꯤ ꯁꯦꯅꯥ ꯑꯃꯅꯁꯨ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯌꯥꯔꯤꯗ ꯂꯩꯔꯕꯅꯤ ꯋꯥꯠꯂꯤ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯠꯅ ꯃꯈꯣꯏꯅꯗꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯥꯏ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯣꯠ ꯑꯗꯨ ꯈꯪꯇꯣꯛꯈꯤꯁꯤ ꯍꯥꯏꯔꯛꯂꯤ ꯃꯃꯥꯡꯗ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯅꯤꯄꯥ ꯑꯁꯤꯅ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯨ ꯀꯃꯥꯏꯅ ꯊꯥꯖꯒꯗꯣꯏꯅꯣ ꯃꯈꯣꯏꯗꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯚꯦꯂꯨꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯉꯥꯛꯄꯤꯕ ꯑꯝꯇ ꯌꯥꯎꯗꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯥꯠꯄ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯠꯅ ꯍꯣꯏ ꯃꯈꯣꯏꯗ ꯌꯥꯝꯅ ꯊꯥꯖꯔꯨꯕꯕꯨꯗꯤ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯃꯔꯨ ꯑꯣꯏꯔꯕ ꯃꯤ ꯑꯃꯃꯝ ꯑꯣꯟꯅ ꯊꯣꯛꯇꯨꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯁꯦꯅꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯃꯈꯣꯏꯔꯣꯝꯗ ꯃꯤ ꯑꯃ ꯊꯥꯕ ꯗꯔꯀꯥꯔ ꯑꯣꯏꯅꯦ ꯍꯥꯏꯔꯛꯂꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯠꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯊꯜꯋꯨꯜꯐ ꯂꯩꯔꯦ ꯍꯥꯏꯔꯛꯂꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯅꯁꯨ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯉꯛꯇꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯄꯥ ꯑꯦꯛꯕꯥꯔꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯊꯜ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯃꯤꯁꯤ ꯅꯪꯅꯤ
ꯃꯐꯝꯁꯤꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯃꯤ ꯑꯃ ꯆꯠꯂꯕꯗꯤ ꯃꯈꯣꯏꯒꯤꯁꯨ ꯃꯃꯜ ꯌꯥꯝꯕ ꯃꯤ ꯑꯃ ꯊꯥꯔꯛꯀꯅꯤ꯫ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯑꯍꯟ ꯑꯁꯤꯅ "ꯏꯅꯤꯡꯊꯧ, ꯁꯤꯃꯗꯤ ꯈꯪꯖꯟꯕꯤꯌꯨ, ꯃꯈꯣꯏꯗ ꯃꯃꯜ ꯌꯥꯝꯕ ꯃꯤꯒ ꯀꯔꯤꯃꯠꯇ ꯃꯁꯛ ꯈꯪꯉꯣꯏ, ꯃꯈꯣꯏꯗꯤ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯥꯠꯈꯤꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯁꯨ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯄꯥ ꯑꯦꯛꯕꯥꯠꯅ ꯑꯃꯨꯛ "ꯑꯦꯊꯦꯜ, ꯅꯪꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯒꯗꯕ ꯅꯠꯇꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯄꯥꯒꯤ ꯑꯁꯨꯝꯕ ꯋꯥꯔꯧꯕ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕꯗ ꯑꯦꯊꯦꯜꯅ "ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯤ, ꯃꯄꯥꯅ ꯍꯥꯏꯕꯗ ꯏꯟꯗꯕ ꯃꯆꯥꯗꯨ ꯑꯩ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯌꯥꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯣꯂꯣ ꯍꯣꯏ ꯁꯤꯒꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯁꯂꯣꯛꯇꯤ ꯃꯐꯝꯁꯤ ꯃꯣꯠꯄꯗꯒꯤ ꯃꯁꯥꯁꯤ ꯍꯩꯅꯗꯗꯨꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯂꯤ꯫ ꯁꯤꯒꯤꯅ ꯏꯁꯂꯣꯛꯇ "ꯁꯤꯒꯨꯝꯕ ꯃꯐꯝꯗ ꯍꯤꯡꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯦꯡꯂꯒ ꯃꯐꯝꯁꯤꯗ ꯍꯩꯅꯅꯕ ꯍꯣꯠꯅꯧ" ꯍꯥꯏꯗꯨꯅ ꯏꯁꯂꯣꯛꯇ ꯉꯥꯡꯂꯤ꯫ ꯏꯁꯂꯣꯛꯅ "ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯁꯜꯂꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯥꯔꯒ ꯁꯤꯔꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯁꯤꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔꯒ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧꯒꯤ ꯒꯦꯠ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯃꯝ ꯑꯣꯟꯅ ꯊꯣꯛꯇꯨꯅ ꯌꯥꯅꯕ ꯄꯣꯔꯛꯅꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯦꯗꯕꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯋꯨꯜꯐ ꯑꯁꯤꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯔꯦꯒꯅꯔꯒ ꯃꯍꯥꯛ ꯑꯁꯤ ꯑꯣꯟꯅ ꯊꯣꯛꯇꯨꯅ ꯔꯦꯒꯅꯔꯅ ꯀꯣꯅꯨꯡꯁꯤꯗ ꯆꯪꯍꯧꯔꯦ, ꯑꯗꯨꯒ ꯑꯦꯊꯦꯜꯋꯨꯜꯐꯅ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯁꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯁꯨ ꯑꯦꯛꯕꯥꯔꯗꯀꯤ ꯁꯦꯅꯥ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯉꯛꯄꯗ ꯔꯦꯒꯅꯔ ꯍꯣꯏꯅ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯅꯨꯡꯅ ꯍꯛꯇꯨꯅ ꯁꯥꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯂꯥꯟꯃꯤ ꯑꯃꯗ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ "ꯑꯩꯈꯣꯏꯁꯨ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯁꯥꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯔꯝꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯗ ꯇꯥꯛꯂꯤ꯫ ꯔꯦꯒꯅꯔ ꯍꯣꯏꯁꯨ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯗꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ꯫ ꯑꯦꯛꯕꯥꯔꯗꯇꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯏꯔꯨꯖꯗꯨꯅ ꯂꯩꯕꯤꯁꯤ ꯑꯗꯨꯝ ꯂꯩꯔꯝꯂꯤ꯫ ꯁꯦꯅꯥ ꯑꯁꯤꯅ ꯑꯦꯛꯕꯥꯔꯗꯇ "ꯏꯅꯤꯡꯊꯧ, ꯅꯤꯄꯥ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯔꯦꯒꯅꯔ ꯂꯣꯗꯕ꯭ꯔꯨꯛ ꯀꯧꯏ" ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯗꯅ ꯂꯥꯛꯏꯕ ꯁꯦꯅꯥ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯔꯦꯒꯅꯔꯗꯁꯨ ꯏꯁꯤꯡꯁꯤꯗ ꯀꯨꯝꯊꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯤ꯫ ꯔꯦꯒꯅꯔꯁꯨ ꯏꯁꯤꯡꯁꯤꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯄꯣꯏꯁꯟꯗ ꯃꯥꯏ ꯑꯣꯟꯁꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯗꯅ "ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤꯃꯛ ꯑꯁꯦꯡꯕꯗꯨꯗ ꯉꯥꯡꯅꯁꯤ, ꯑꯣꯏꯗꯕ ꯉꯥꯡꯅꯔꯣꯏꯁꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯒꯗꯕ ꯀꯣꯏꯁꯟ ꯍꯥꯏꯕꯕꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯟ ꯊꯨꯝ ꯑꯗꯨꯗꯤ ꯅꯍꯥꯟ ꯅꯈꯣꯏꯅ ꯋꯤꯟꯆꯦꯁꯇꯔꯒꯤ ꯂꯥꯏꯁꯪꯗꯒꯤ ꯑꯦꯇꯦꯛ ꯇꯧꯁꯟꯗꯨꯅ ꯁꯅꯥ lupa ꯃꯄꯥꯟ ꯅꯥꯏꯗꯅ ꯐꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯔꯦꯒꯅꯔꯅ "ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯁꯅꯥ lupa ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩ ꯅꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯕ ꯄꯥꯝꯂꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯂꯧꯃꯤ ꯑꯃꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯗꯅ ꯉꯥꯛꯇꯪ ꯈꯜꯂꯒ "ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯝ ꯈꯔ ꯄꯤꯔꯕꯗꯤ ꯌꯥꯅꯕ ꯑꯁꯤ ꯄꯣꯔꯛꯀꯗꯧꯔꯤꯕꯔꯥ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ "ꯍꯣꯏ, ꯃꯗꯨꯅ ꯄꯣꯔꯛꯄꯁꯨ ꯌꯥꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯦꯛꯕꯥꯔꯗꯅ "ꯑꯩꯅ ꯂꯝ ꯑꯗꯨ ꯄꯤꯔꯕꯗꯤ ꯂꯝꯗꯨꯒꯤ ꯃꯍꯨꯠ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯗꯃꯥꯗꯃ ꯋꯥꯠꯂꯤ, ꯑꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯋꯥꯔꯤꯌꯔꯁꯤꯡꯅ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯁꯤ ꯅꯈꯣꯏꯅ ꯃꯪꯐꯥꯎꯅꯍꯟꯕ ꯉꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔ ꯍꯣꯏꯅ ꯀꯦꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯗ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ "ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯝ ꯈꯔ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯍꯧꯔꯤ" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ "ꯑꯩꯈꯣꯏꯒ ꯙꯔꯃꯁꯨ ꯃꯥꯟꯅꯗꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯗꯨꯗ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯅꯣ? ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯇꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯁꯤꯙꯔꯛꯄ ꯑꯁꯤꯗ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯇ ꯑꯃꯨꯛ ꯂꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯒꯤꯗꯃꯛ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯔꯤꯛꯅ "ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇꯁꯨ ꯄꯣꯔꯛꯇꯅ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ" ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯗ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯒꯦ ꯇꯧꯔꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯁꯤꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗ ꯖꯍꯥꯖ ꯑꯃ ꯂꯥꯛꯄ ꯎꯔꯦ꯫ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ "ꯍꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ꯫ ꯍꯤ ꯑꯁꯤꯁꯨ ꯁꯨꯝ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯍꯣꯔꯤꯛꯀꯤ ꯑꯣꯏꯕ ꯃꯤ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯍꯣꯔꯤꯛꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯅꯁꯨ "ꯑꯗꯣꯝꯅ ꯑꯩꯕꯨ ꯑꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯔꯦꯒꯅꯔꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ" ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯔꯦꯒꯅꯔꯁꯨ ꯆꯤꯡꯅꯔꯞ ꯇꯧꯔꯤ꯫
ꯅꯤꯄꯥꯁꯤꯅ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯑꯗꯣꯝꯒꯤ ꯂꯝ ꯑꯗꯨ ꯕꯣꯛꯅ ꯂꯧꯁꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯏꯅꯥꯎ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯕꯣꯛꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯔꯦꯒꯅꯔꯗ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔ ꯑꯁꯤ ꯏꯐꯤꯡ ꯐꯤꯡꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯐꯤ ꯈꯔ ꯌꯣꯝꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯔꯤꯛꯅ ꯑꯗꯣꯝ ꯆꯠꯂꯗꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯍꯣꯏ ꯐꯦꯃꯤꯂꯤꯒꯤ ꯈꯜꯂꯒ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯣꯝꯗꯤ ꯌꯥꯎꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯇ ꯑꯃꯨꯛ ꯍꯪꯂꯛꯂꯤ꯫ ꯍꯣꯔꯤꯛꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀ ꯑꯩꯈꯣꯏꯒ ꯉꯥꯡꯅꯈꯤꯕ ꯋꯥ ꯑꯗꯨ ꯂꯣꯏꯁꯟꯅꯔꯒ ꯇꯞꯅ ꯆꯠꯄꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯌꯨꯝꯗ ꯍꯟꯗꯨꯅ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯊꯤꯔꯨꯕ ꯑꯁꯤꯅ ꯑꯣꯏꯔꯦ, ꯅꯈꯣꯏ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯆꯠꯂꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ ꯅꯪꯅ ꯌꯥꯔꯕꯗꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟꯁꯨ ꯃꯐꯝꯁꯤꯗ ꯑꯩꯒ ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯏꯪꯂꯦꯟꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯦꯊꯦꯜꯁꯅ ꯑꯣꯏꯅ ꯁꯥꯟꯅꯍꯜꯂꯒꯦ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯦꯊꯦꯜꯁꯀꯤ ꯆꯠꯄ ꯆꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ, ꯑꯩ ꯑꯃꯗꯤ ꯅꯪꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯁꯅꯁꯨ ꯅꯤꯡꯊꯧ ꯍꯣꯔꯤꯛꯀꯤ ꯋꯥ ꯑꯁꯤꯗ ꯄꯥꯡꯁꯜꯂꯛꯇꯨꯅ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡꯁꯦ ꯃꯍꯥꯛꯁꯨ ꯃꯌꯥꯝꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯔꯨꯕꯅꯤ, ꯃꯔꯨꯑꯣꯏꯅ ꯔꯦꯒꯅꯔꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯔꯦꯒꯅꯔꯅꯗꯤ ꯏꯊꯦꯜꯁꯇ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯅꯪꯅ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ, ꯅꯪꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯅ ꯈꯜꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯁꯤ ꯏꯃꯨꯡꯁꯤꯗꯒꯤ ꯏꯊꯦꯜꯁꯇ ꯌꯥꯝ ꯋꯥꯔꯧꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁꯂꯣꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯀꯤ ꯀꯥꯡꯕꯨꯒ ꯏꯊꯦꯜꯁ꯭ꯇꯦꯟꯒ ꯂꯩꯍꯧꯔꯤ꯫ ꯏꯊꯦꯜꯁꯅꯁꯨ ꯔꯦꯒꯅꯔ ꯍꯣꯏꯅ ꯆꯠꯈꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯔꯤ, ꯑꯗꯨꯒ ꯍꯤꯁꯤꯗꯒꯤ ꯔꯦꯒꯅꯔꯅꯁꯨ ꯏꯊꯦꯜꯁꯇ ꯌꯥꯝ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯅꯅꯤ ꯉꯁꯤ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯇ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯕꯤꯌꯣꯟ ꯑꯁꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯃꯥ ꯂꯦꯒꯔꯊꯥꯗ ꯀ꯭ꯔꯦꯇꯤꯀꯠꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯔꯦꯒꯅꯔ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ, ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥ ꯂꯦꯒꯔꯊꯥꯅ ꯋꯥꯐꯝ ꯑꯁꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯁꯤꯒꯕꯥꯔꯠꯅ ꯌꯥꯔꯛꯑꯣꯏ, ꯃꯔꯝꯗꯤ ꯔꯦꯒꯅꯔꯒ ꯃꯍꯥꯛꯀꯒꯤ ꯃꯔꯤ ꯑꯁꯤ ꯑꯐꯕ ꯃꯔꯤ ꯑꯣꯏꯗꯦ, ꯍꯥꯟꯅ ꯈꯪꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯄꯥꯎ ꯑꯣꯏꯅ ꯐꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯃꯥꯗ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯉꯨꯗꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯔꯣꯂꯣ ꯑꯁꯤ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯁꯤꯒꯤꯅ ꯔꯣꯂꯣꯗ ꯅꯪꯅ ꯆꯠꯂꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯣꯂꯣꯅ ꯍꯣꯏ ꯂꯧꯃꯤ ꯈꯔꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯌꯥꯎꯒꯦ ꯍꯥꯏꯍꯧꯏ, ꯃꯈꯣꯏ 20-30ꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯒꯤꯅ ꯑꯗꯨ ꯈꯛꯇꯅꯗꯤ ꯕꯣꯛꯇ ꯂꯥꯟꯗꯥꯕ ꯌꯥꯔꯣꯏ, ꯃꯥꯏꯊꯤꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯔꯣꯂꯣꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ, ꯃꯤ ꯈꯔ ꯑꯁꯤꯅ ꯕꯣꯛꯀ ꯍꯛꯊꯦꯡꯅꯅ ꯂꯥꯟꯊꯦꯡꯅꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯈꯔꯗꯤ ꯄꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯦꯒꯔꯊꯥꯅ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯁꯦꯒꯕꯥꯔꯠꯇ ꯔꯦꯒꯅꯔꯒꯤꯗꯃꯛ ꯂꯥꯟꯃꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯅꯤꯡꯊꯧ ꯁꯦꯒꯕꯥꯔꯠꯅꯗꯤ ꯂꯦꯒꯔꯊꯥꯗ ꯅꯪꯒꯤ ꯋꯥꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒ ꯂꯣꯏꯅꯅ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅ ꯒꯣꯠꯂꯦꯟꯒꯤ ꯅꯤꯡꯊꯧ ꯕꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯥꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯌꯣꯝꯂꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯁꯨ ꯆꯪꯁꯟꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯦꯒꯕꯥꯔꯠ ꯑꯁꯤꯅ ꯂꯦꯒꯔꯊꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯑꯣꯏꯅ ꯇꯥꯗꯕꯤꯗ ꯑꯗꯨꯁꯨ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯆꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯕꯅꯤ, ꯅꯪꯅ ꯋꯥꯊꯤ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ, ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯒꯤ ꯃꯁꯥꯗ ꯁꯣꯛꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯃꯔꯩ ꯁꯨꯝ ꯌꯦꯠꯅꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯁꯦꯒꯕꯥꯔꯠ ꯑꯁꯤꯅ ꯂꯦꯒꯔꯊꯥꯗ ꯅꯝꯗꯅ ꯑꯦꯟꯇꯤꯃꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯅꯤꯡꯊꯧ ꯑꯁꯤ ꯃꯍꯥꯛꯅ ꯐꯨꯗꯠꯈ꯭ꯔꯦ꯫ ꯀꯥ ꯑꯁꯤꯗ ꯃꯈꯣꯏꯅꯤꯅ ꯂꯥꯡꯕꯁꯤ ꯇꯥꯕꯗ ꯕꯤꯌꯣꯟꯗꯤ ꯊꯣꯡꯖꯤꯟꯁꯤꯗ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯂꯦꯒꯔꯊꯥꯅ ꯅꯤꯡꯊꯧ ꯑꯁꯤ ꯐꯨꯗꯠꯂꯝꯂꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯕꯤꯌꯣꯟꯁꯤ ꯊꯣꯡꯖꯤꯟꯁꯤꯗ ꯊꯥꯡ ꯑꯃ ꯄꯥꯏꯔ ꯂꯩꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯆꯥ ꯕꯤꯌꯣꯟꯅ ꯁꯥꯎꯔꯤꯕꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯃꯥꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ, ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤ ꯊꯦꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯍꯣꯔꯤꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏꯗꯤ ꯑꯝꯇ ꯑꯣꯟꯁꯤꯟꯗꯕꯤꯗ ꯂꯨꯠ ꯇꯧꯕ ꯆꯠꯄꯗ ꯐꯥꯔꯛꯄ ꯅꯨꯄꯤ ꯈꯔ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯗꯨꯅ ꯃꯌꯥꯝꯁꯤꯅ ꯂꯩꯔꯤ꯫ ꯃꯁꯤ ꯎꯕꯗ ꯏꯊꯦꯜꯁꯇꯤ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯇꯨꯅ ꯅꯣꯡꯃ ꯐ꯭ꯂꯣꯀꯤꯅ ꯄꯤꯔꯝꯕ ꯕꯥꯏꯕꯜ ꯑꯗꯨ
ꯂꯧꯊꯣꯛꯂꯒ ꯄꯥꯒꯦ ꯍꯥꯏꯅ ꯇꯧꯔꯨꯏ꯫ ꯂꯥꯏꯔꯤꯛꯁꯤ ꯍꯦꯛ ꯐꯥꯛꯇꯣꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯦꯛ ꯎꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯔꯛꯂꯤ꯫ ꯏꯁꯤꯡꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯈꯪꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯂꯪꯊꯣꯛꯇꯨꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ꯫ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯁꯈꯤꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯚꯥꯞꯇ ꯍꯦꯛ ꯇꯧꯏ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯕꯥꯠꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯃ ꯇꯝꯂꯔꯦ꯫ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯨꯠ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯦꯕꯥꯠꯅ ꯃꯐꯝꯗꯨꯗ ꯑꯦꯇꯦꯛ ꯇꯧꯁꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯏꯁꯂꯣꯛ ꯑꯁꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯃꯥꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯔꯦꯒꯅꯔꯅ ꯆꯦꯜꯂꯛꯄꯁꯤ ꯎꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯎꯖꯕꯗ ꯍꯔꯥꯎꯗꯨꯅ ꯃꯃꯤꯠꯁꯦ ꯑꯃꯨꯛ ꯎꯏꯁꯜꯂꯨꯔꯒ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯎꯕ ꯑꯣꯏꯔꯝꯂꯦ꯫ ꯁꯣꯝꯗꯁꯨ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯑꯦꯇꯤꯀꯁ ꯁꯤꯇꯤꯗꯤ ꯕꯣꯛꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯤꯁꯤ ꯊꯧꯖꯤꯟꯕ ꯌꯥꯗꯕꯗꯒꯤ ꯐ꯭ꯔꯣꯀꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯣꯝꯗ ꯑꯣꯏꯅ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯐ꯭ꯔꯣꯀꯤꯒꯤ ꯅꯨꯄꯤ ꯍꯦꯜꯒꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯦꯒꯅꯔ ꯍꯣꯏꯕꯨ ꯑꯣꯛꯑꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯍꯦꯜꯒꯥꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯜꯒꯥꯅ ꯑꯩꯁꯨ ꯎꯕꯨꯗꯤ ꯎꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯈꯪꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯜꯒꯥꯅ ꯈꯥꯝꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯈ꯭ꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯗꯨ ꯌꯥꯔꯣꯏ, ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯌꯥꯔꯤ ꯇꯧꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯁꯥꯁꯦ ꯌꯥꯝ ꯋꯥꯅ ꯍꯜꯂꯛꯄꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯦꯜꯒꯥꯅ ꯂꯝꯕꯤꯗ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯩꯈꯣꯏ ꯖꯍꯥꯖ 4 ꯂꯥꯛꯄꯗ ꯊꯣꯔ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯥꯎꯕꯗꯒꯤ ꯖꯍꯥꯖ 2 ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯨꯞꯈ꯭ꯔꯦ꯫ ꯃꯤꯁꯤꯡꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯏꯔꯥꯛꯁꯟꯅꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯁꯪꯁꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯍꯦꯜꯒꯥꯅ ꯃꯄꯨꯔꯣꯏꯕ ꯐꯣꯜꯀꯤꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯕ ꯑꯁꯤꯗ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯀꯦ ꯑꯃ ꯇꯧꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯋꯦꯁꯦꯛꯁꯀꯤ ꯖꯪꯒꯜ ꯑꯃꯗ ꯇꯦꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁꯥꯗꯥꯟꯕ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯏꯊꯦꯜꯁꯨ ꯌꯥꯎꯔꯛꯇꯨꯅ ꯃꯌꯥꯝꯁꯤ ꯂꯩꯔꯝꯕ ꯎꯆꯦꯛ ꯈꯪꯗꯦ ꯁꯥ ꯈꯪꯗꯦ ꯄꯪꯀꯥꯞꯇ ꯀꯥꯞꯅꯔꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯏꯊꯦꯜꯁꯨ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯁꯤꯍꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯈꯛꯇꯪꯗꯤ ꯈꯣꯡꯅꯨꯡ ꯑꯃꯗ ꯆꯦꯟꯗꯗꯨꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯋꯥꯃꯟꯕꯗꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯗꯨꯅ ꯏꯊꯦꯜꯁꯤ ꯍꯧꯖꯤꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯟꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯣꯏꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔ ꯑꯁꯤ ꯍꯦꯜꯒꯥꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯗꯒꯤ ꯔꯣꯂꯣ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯇꯨ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯔꯦꯒꯅꯔꯅ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡꯁꯤꯡ ꯑꯁꯤ ꯈꯔ ꯆꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯅꯔꯤ꯫ ꯏꯁꯂꯣꯛꯅ ꯑꯅꯧꯕ ꯃꯆꯥ ꯑꯃ ꯄꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯑꯉꯥꯡꯁꯤꯕꯨ ꯌꯦꯡꯖꯔꯒ ꯅꯨꯡꯁꯤꯅ ꯄꯝꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯏꯁꯂꯣꯛꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡ ꯁꯤꯒꯠ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ, ꯑꯩꯒꯤ ꯏꯄꯥꯅ ꯗ꯭ꯔꯦꯒꯣꯟ ꯑꯃ ꯍꯥꯠꯈꯤꯕꯗꯨꯗꯒꯤ ꯁꯥꯞ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯤꯠ ꯅꯥꯝꯃ ꯂꯤꯟꯒꯤ ꯃꯃꯤꯠ ꯑꯣꯏꯅ ꯄꯥꯟꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯠꯁꯤꯁꯨ ꯌꯦꯡꯖꯔꯒ ꯃꯁꯤ ꯁꯥꯞ ꯅꯠꯇꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯣꯂꯣꯒ ꯔꯦꯒꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛꯃꯛ ꯀ꯭ꯔꯦꯇꯦꯀꯠꯇ ꯂꯥꯟ ꯇꯥꯁꯟꯒꯗꯕꯅꯤ, ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯕꯣꯛꯇꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯃꯌꯥꯝꯕꯅ ꯁꯥꯎꯔꯤꯕꯁꯤ ꯐꯥꯊꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯇꯦ, ꯑꯗꯨꯅ ꯕꯣꯛꯇ ꯍꯦꯛꯇ ꯈꯨꯠ ꯊꯥꯕꯁꯤ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯕꯣꯛꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯄꯗ ꯏꯔꯥꯏ ꯂꯥꯏꯔꯒꯅꯤ, ꯅꯣꯏ ꯂꯥꯛꯄꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯅꯤꯄꯥ ꯑꯃ ꯂꯥꯛꯂꯒ ꯅꯤꯡꯊꯧ ꯕꯣꯛꯇ ꯔꯦꯒꯅꯔ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ꯫ ꯕꯣꯛꯅ ꯑꯩꯒꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯍꯟꯗꯛꯇꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯒꯗꯧꯔꯤ꯫ ꯅꯥꯄꯟ ꯆꯥꯎꯔꯕ ꯔꯦꯒꯅꯔ, ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯇꯨꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟꯂꯣꯝꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯁꯇꯔ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯏꯊꯦꯜꯁ ꯑꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯄꯥꯡ ꯇꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯏꯊꯦꯜꯁꯨ ꯃꯀꯣꯛꯇ ꯇꯤꯡꯒꯪ ꯎꯞꯁꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇ ꯌꯣꯠꯄꯤ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯏꯊꯦꯜꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯗꯅ ꯑꯊꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯆꯩꯕꯤꯗꯨꯅ
ꯂꯥꯟꯃꯤ ꯑꯃ ꯊꯥꯖꯟꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠ ꯑꯁꯤ ꯂꯥꯛꯇꯨꯅ ꯊꯤꯡꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯠꯅ ꯅꯤꯄꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯕꯔꯥ, ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯂꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯕꯨ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯙꯔꯃꯗ ꯆꯠꯇꯨꯅ ꯂꯩꯔꯝꯂꯦ, ꯃꯗꯨꯒꯤꯗꯃꯛ ꯃꯁꯤꯒꯨꯝꯕ ꯗꯟꯗꯤ ꯑꯁꯤ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯍꯥꯠꯄ ꯌꯥꯔꯣꯏ, ꯍꯧꯖꯤꯛꯃꯛ ꯂꯧꯊꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯏꯊꯦꯜꯁꯤ ꯍꯥꯠꯅꯤꯡꯂꯕꯁꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪꯂꯣꯝꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯄꯁꯤ ꯐ꯭ꯂꯣꯀꯤꯅ ꯎꯔꯦ꯫ ꯐ꯭ꯂꯣꯀꯤꯅ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯔꯦꯒꯅꯔꯗꯁꯨ ꯇꯝꯈ꯭ꯔꯦ꯫ ꯍꯦꯜꯒꯥꯅ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯗꯣ, ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯅ ꯀꯅꯥ ꯑꯣꯏꯅꯤ, ꯅꯤꯡꯊꯧ ꯕꯣꯛꯅꯤꯗꯅ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅꯗꯤ ꯃꯁꯛ ꯈꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯐ꯭ꯂꯣꯀꯤꯗꯗꯤ ꯍꯥꯏꯗꯣꯛꯑꯝꯗꯦ꯫ ꯔꯦꯒꯅꯔꯅ ꯂꯝꯕꯤꯁꯤꯗ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯎꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯦꯒꯔꯊꯥꯅ ꯂꯨꯆꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯥꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯄꯨꯔꯣꯏꯕ ꯔꯦꯒꯅꯔꯗ ꯑꯗꯣꯝ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯇꯥꯔꯦ ꯍꯥꯏꯅ ꯇꯥꯏ, ꯃꯗꯨꯒꯤꯗꯃꯛ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯗꯤ ꯍꯧꯖꯤꯛ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯦ, ꯑꯗꯨꯒ ꯕꯤꯌꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯔ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯄꯥꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯇꯨꯅ ꯃꯄꯥꯝꯆꯥ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯎꯅꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯁꯨ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯆꯥꯎꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯑꯩꯅ ꯊꯥꯖꯈꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯈꯣꯏꯒ ꯎꯅꯈꯤꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯔꯛꯇ ꯎꯅꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯏꯄꯥꯏꯆꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯔꯕꯅꯤ, ꯕꯕꯥꯒ ꯎꯅꯕ ꯐꯪꯅꯕ ꯁꯤꯟꯕꯤꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯏ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯆꯥ ꯕꯤꯌꯣꯟꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯍꯛꯆꯥꯡꯁꯤ ꯄꯥꯏꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯁꯤꯗꯒꯤꯗꯤ ꯅꯪꯒ ꯑꯩꯒ ꯄꯥꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯇꯧꯒꯗꯕ ꯋꯥꯠꯂꯤ, ꯄꯥꯡꯊꯣꯛꯄ ꯍꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏꯁꯤ ꯏꯄꯥꯒꯤꯅꯤ, ꯑꯗꯨꯅ ꯕꯕꯥꯒ ꯂꯣꯏꯅꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯅꯣꯡꯂꯩ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯁꯨ ꯕꯤꯌꯣꯟꯒꯤ ꯑꯁꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯣꯡꯃ ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯥꯏꯕꯤꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯁꯃꯨꯗ꯭ꯔ ꯀꯌꯥ ꯂꯥꯟꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯐꯥꯎꯕꯅ ꯀꯤꯒꯅꯤ ꯍꯥꯏꯕ ꯃꯆꯥꯅꯨꯄꯥꯗꯨ ꯕꯤꯌꯣꯟꯁꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯁꯤꯅꯁꯨ ꯈꯟꯖꯈ꯭ꯔꯦ꯫ ꯃꯄꯥꯝꯆꯥꯁꯤ ꯍꯧꯖꯤꯛ ꯀꯣꯟꯅꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯣꯝꯗ ꯆꯪꯁꯟꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯁꯨ ꯃꯄꯥꯝꯆꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯆꯪꯃꯤꯟꯅꯈꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ